ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯇꯊꯣꯠ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯅ ꯆꯤꯡꯕꯗꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯇꯊꯣꯠ ꯈꯨꯟ ꯑꯁꯤꯗ ꯃꯥ ꯃꯉꯥꯏꯔꯦ ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯎꯍꯜꯂꯝꯃꯤ꯫ ꯇꯃꯨ ꯏꯕꯦꯝꯃ, ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ, ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤꯅꯦ ꯀꯥꯏꯗꯅ ꯆꯥꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯦꯗꯤꯅꯦ ꯁꯤꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯝꯃꯨꯏꯗ꯫ ꯇꯃꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯥ ꯇꯥꯅꯤꯡꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯋꯥ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯆꯦ, ꯈꯪꯗꯦꯗ, ꯏꯆꯦ ꯍꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯅꯅꯥꯎ ꯑꯩꯈꯣꯏꯅꯒ ꯑꯣꯏꯕ ꯐꯪꯕ ꯅꯠꯇꯦꯗ꯫ ꯇꯊꯣꯠꯅ ꯑꯗꯨꯅꯤ ꯉꯔꯥꯡꯗꯣ ꯏꯆꯦꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯇꯣꯝꯇꯅꯤꯗꯣ, ꯆꯥꯕꯗꯣ ꯉꯝꯗꯗꯅ ꯍꯧꯗꯣꯡꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯤꯖꯈ꯭ꯔꯕꯅꯦꯃꯤ ꯅꯪꯕꯣ꯫ ꯇꯃꯨ ꯑꯗꯨ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯇꯊꯣꯠꯀꯤ ꯃꯐꯝꯗꯒꯤ ꯁꯦꯜ ꯂꯧꯕ ꯌꯥꯅꯕ ꯀꯗꯔ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ꯫ ꯀꯩ ꯋꯥꯅꯣ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯉꯔꯥꯡꯗꯒꯤ ꯅꯥꯔꯒ ꯂꯩꯔꯤ, ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯦꯗꯒꯤ ꯁꯦꯜ ꯈꯤꯇ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ? ꯇꯊꯣꯠꯅ ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣ? ꯏꯆꯦ ꯍꯣꯏꯗꯗꯤ ꯑꯌꯥꯝꯕ ꯁꯦꯜ ꯅꯠꯇꯦꯗ, ꯂꯨꯄꯥ 10 ꯈꯛꯇꯅꯤ꯫ ꯇꯊꯣꯠ ꯑꯗꯨ ꯅꯥꯄꯜ ꯀꯥꯕ ꯃꯈꯩ ꯋꯥ ꯑꯗꯨ ꯉꯥꯡꯉꯨꯔꯒ ꯍꯧꯖꯤꯛꯇ ꯁꯦꯜꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥ ꯇꯥꯍꯟꯗꯕ ꯊꯃꯣꯏ ꯑꯗꯨ ꯃꯔꯣ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯂꯨꯄꯥ 10 ꯑꯩꯕꯨ ꯁꯤꯕꯨ ꯄꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ꯫ ꯇꯃꯨ ꯇꯊꯣꯠꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ, ꯏꯆꯦ ꯇꯊꯣꯠ, ꯄꯩꯁꯥꯗꯨꯕꯨ ꯂꯩꯇ꯭ꯔꯕꯣ? ꯏꯆꯦꯅ ꯂꯩꯇ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯤꯕꯤꯗ꯭ꯔꯁꯨ꯫ ꯄꯩꯁꯥꯁꯦ ꯑꯩꯅ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯁꯦꯜ パꯏꯗꯕ ꯃꯤꯅꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯈꯤꯗꯣꯏꯅꯤꯅꯦ꯫ ꯇꯃꯨ, ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯏꯆꯦ ꯄꯤꯒꯦ, ꯏꯆꯦꯒꯤ ꯁꯦꯜ ꯌꯥꯝꯅ ꯂꯩꯗ꯫ ꯇꯃꯨ ꯃꯊꯃꯣꯏ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯏꯆꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯦꯒꯤ ꯃꯇꯦꯡꯁꯦ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯅꯅꯥꯎꯅ ꯀꯥꯎꯖꯔꯣꯏ꯫ ꯇꯊꯣꯠ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯇꯃꯨꯅ ꯍꯥꯏꯕ ꯁꯦꯜ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯃꯨꯗ ꯄꯤꯗꯨꯅ, ꯇꯃꯨ, ꯁꯦ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ꯫ ꯏꯆꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯁꯥꯒ ꯉꯝꯗꯕ, ꯑꯗꯨꯅ ꯑꯩ ꯌꯧꯔꯒꯦ ꯏꯆꯦ꯫ ꯇꯃꯨ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯃꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯊꯣꯠ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯀꯥꯟꯅꯗꯦ, ꯉꯥꯗꯨꯝ ꯊꯣꯡꯂꯒ ꯆꯥꯊꯣꯛꯎꯒꯦꯗ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯊꯣꯠ ꯃꯉꯛꯁꯝ ꯑꯗꯨꯗ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯁꯤꯖꯤꯟꯗꯨꯅ ꯖꯃꯨꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯖꯃꯨꯅꯥ ꯇꯊꯣꯠꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ, ꯑꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯃꯥꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯃꯥꯒ ꯇꯤꯟꯅꯁꯤꯜꯂꯒ ꯁꯦꯜ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯧꯊꯣꯛꯈꯤꯕ, ꯈꯪꯅꯤꯗꯅ ꯅꯪ ꯁꯦꯜ ꯄꯥꯏꯕꯤ ꯌꯥꯝꯅ ꯁꯥꯔꯗꯤ꯫ ꯇꯊꯣꯠꯅ, ꯖꯃꯨꯅꯥ, ꯀꯩꯗꯧꯔꯝꯂꯤꯅꯣ ꯅꯪꯕꯣ? ꯖꯃꯨꯅꯥꯅ, ꯏꯆꯦ, ꯐꯤ ꯈꯔ ꯁꯨꯁꯤꯔꯥ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯤ ꯁꯨꯕꯒꯗꯣ ꯂꯥꯏꯔꯤ, ꯏꯆꯦꯅ ꯁꯤꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯖꯃꯨꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯣꯏ ꯏꯆꯦ, ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯊꯣꯠꯅ ꯐꯝꯂꯤꯕ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯥꯁꯨ ꯍꯦꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ, ꯏꯆꯦ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯂꯤꯛꯐꯥꯡ ꯑꯁꯤꯅꯕꯨ ꯏꯍꯦꯟ ꯍꯦꯜꯂꯤꯗ ꯐꯖꯕ꯫ ꯖꯃꯨꯅꯥ ꯇꯊꯣꯠꯅ ꯁꯤꯔꯤꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨ ꯎꯕꯗ ꯃꯥ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯅ ꯖꯃꯨꯅꯥ ꯇꯧꯁꯤꯟꯅꯗꯨꯅ, ꯏꯆꯦ, ꯏꯆꯦꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯁꯤ ꯍꯌꯦꯡ ꯏꯄꯥꯝꯂꯣꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯋꯥꯏꯔꯨꯒꯦ ꯍꯥꯏꯕꯕꯨ꯫ ꯇꯊꯣꯠ ꯉꯥꯏꯍꯥꯛꯀꯤ ꯅꯥꯄꯜꯅ ꯑꯃꯗꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯜꯂꯤ ꯍꯥꯏꯍꯟꯅꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯌꯦ, ꯅꯪꯅ ꯋꯥꯏꯕꯕꯨ ꯀꯩꯅꯣ, ꯑꯗꯨꯝ ꯍꯦꯛ ꯁꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯖꯃꯨꯅꯥꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯖꯃꯨꯅꯥꯁꯨ ꯍꯔꯥꯎꯅ ꯇꯊꯣꯠꯅ ꯄꯤꯔꯛꯂꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯊꯣꯠ ꯃꯥꯒꯤ ꯅꯥꯄꯜ ꯀꯥꯕ ꯑꯃꯗꯤ
ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯑꯣꯏꯕꯅ ꯃꯤꯅ ꯄꯩꯁꯥ ꯄꯤꯌꯨ ꯁꯅꯥ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯊꯣꯠ ꯁꯦꯜ ꯑꯃꯠꯇꯁꯨ ꯇꯥꯜꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯥꯅ ꯋꯥꯖꯥꯎ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯃꯧ ꯑꯃꯅ "ꯏꯆꯦ, ꯃꯣꯏꯒꯤ ꯑꯁꯤꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤ ꯑꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯑꯃꯤꯠꯀꯥꯁꯦ ꯏ ꯇꯥꯔꯕꯖꯥꯠꯅꯤ"꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ "ꯑꯣ ꯏꯕꯦꯝꯃ, ꯃꯣꯏꯒꯨꯝꯕ ꯑꯁꯤꯅꯦ ꯊꯦꯝꯂꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯁꯤ"꯫ ꯄꯥꯛꯄꯤꯅ "ꯍꯣꯏꯅꯦ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯅꯠꯇꯦ ꯁꯤꯀꯤ ꯑꯃꯠꯇꯁꯨ ꯇꯥꯟꯕ ꯅꯠꯇꯦ, ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯕ ꯃꯥꯅ ꯄꯥꯏꯔꯤꯕꯁꯤ"꯫ ꯏꯕꯦꯇꯣꯟꯅ "ꯏꯕꯦꯝꯃ, ꯈꯪꯖ-ꯂꯥꯛꯆꯗꯦ, ꯃꯁꯤꯗꯩꯁꯤꯗꯅꯦ ꯄꯥꯏꯕ ꯁꯥꯕꯁꯤꯅ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ꯫ ꯅꯍꯥꯟꯁꯨꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯗꯤ ꯇꯥꯅꯤꯡꯗꯕꯅ ꯃꯥꯕꯨ ꯍꯦꯛ ꯂꯥꯛꯂꯕ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯑꯒ ꯆꯦꯜꯂꯕꯅꯦꯃꯤ ꯏꯆꯦ ꯅꯪꯕꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯀꯩꯊꯦꯜꯗꯅꯤ ꯌꯣꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯌꯦꯡꯅ "ꯏꯅꯦ, ꯀꯌꯥꯅꯣ ꯁꯤꯕꯣ"? ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯈꯔ ꯍꯩꯅꯗꯅ "ꯕꯦꯝꯃ, ꯂꯨꯄꯥ 2 ꯈꯛꯇꯅꯤ"꯫ ꯇꯥꯊꯣꯠ ꯈꯔ ꯍꯩꯅꯗꯅ ꯍꯪꯒꯥꯝ ꯃꯀꯥꯗꯨ ꯑꯃ ꯊꯠꯇꯨꯅ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯗꯨꯅ "ꯀꯩꯅꯣ ꯏꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯁꯤꯕꯣ? ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯑꯃꯣꯠꯄꯁꯦ ꯆꯥꯗꯤꯌꯦ"꯫ "ꯕꯦꯝꯃ, ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯆꯥꯅꯔꯤꯕꯁꯤ ꯁꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯏꯅꯦꯅ ꯍꯣꯕꯦ ꯍꯦꯛꯂꯛꯄꯗ ꯍꯪꯒꯥꯝ ꯑꯁꯤ ꯂꯩꯕꯥꯛ ꯈꯔꯕꯨꯗꯤ ꯄꯛꯈ꯭ꯔꯦ, ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯝꯅꯔꯒ ꯌꯥꯅꯤꯅꯦ ꯅꯪꯕꯣ"꯫ "ꯑꯁ ꯏꯅꯦ, ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯂꯩꯈꯣꯝ ꯄꯥꯏꯕꯁꯦ, ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ"꯫ ꯁꯥꯃꯨꯃꯥꯅ "ꯏꯕꯦꯝꯃ, ꯊꯤꯔꯤꯕ ꯁꯛ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ"꯫ ꯇꯥꯊꯣꯠ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ "ꯏꯅꯦ, ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯅꯥ ꯈꯨꯗꯣꯞꯁꯤꯕ ꯈꯨꯠꯁꯥꯁꯤꯅ ꯊꯥꯔꯛꯎꯔꯣ? ꯏꯃꯥꯏꯄꯦꯝꯃ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯅꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ, ꯏꯁ"꯫ ꯍꯟꯗꯛꯇꯤ ꯇꯥꯊꯣꯠ ꯌꯥꯝꯅ ꯎꯁꯤꯠꯇꯅ "ꯁꯦꯜꯗꯣ ꯀꯌꯥꯅꯦꯕ"? ꯁꯥꯃꯨꯃꯥꯁꯨ ꯎꯁꯤꯠꯇꯅ "ꯂꯨꯄꯥ 2ꯅꯤꯅꯦ ꯏꯕꯦꯝꯃ"꯫ ꯇꯥꯊꯣꯠ ꯂꯨꯄꯥ 5 ꯆꯞꯄꯤ ꯑꯃ ꯁꯥꯃꯨꯃꯥ ꯇꯝꯅ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯅꯣꯏ ꯂꯥꯏꯔꯕꯁꯤꯡꯁꯤꯅ ꯈꯤꯠ ꯍꯦꯜꯂꯤ ꯋꯥꯈꯜ ꯄꯤꯛꯄꯁꯦ꯫ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯨꯄꯥ 2 ꯀꯥꯏꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕ ꯄꯩꯁꯥ ꯅꯠꯇꯦ꯫ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ ꯑꯁꯨꯒꯤ ꯉꯥꯃꯣꯛ ꯂꯩꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯑꯗꯨ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯃꯥ ꯇꯥꯊꯣꯠꯅ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯊꯣꯠ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ "ꯀꯃꯥꯏ ꯇꯧꯅꯤ? ꯅꯣꯡꯃꯒꯤ ꯁꯦꯜꯁꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯝ ꯇꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯁꯦ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯤ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ"꯫ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯐꯔꯦ, ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤ ꯀꯥꯏꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯀꯥꯏꯗꯅ ꯆꯥꯔꯒ ꯂꯣꯏꯔꯦꯗ꯫ ꯍꯌꯦꯡ ꯃꯈꯣꯏ ꯂꯪꯐꯩ ꯍꯜꯂꯛꯄꯗꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯣꯏ ꯂꯩꯔꯁꯤꯕꯨ, ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯕ ꯍꯥꯏꯗꯨꯅꯤ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯦꯟꯗꯦꯝ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯍꯜ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯤ꯫ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯜꯂꯤꯕꯗꯨ ꯎꯕꯗ ꯏꯃꯨꯡꯂꯣꯝꯗꯒꯤ "ꯑꯕꯣꯛ, ꯑꯩ ꯇꯧꯔꯒꯦ, ꯑꯕꯣꯛ ꯄꯣꯊꯥꯕꯤꯔꯣ"꯫ "ꯏꯁꯨ, ꯌꯥꯔꯅꯤꯅꯦ, ꯑꯕꯣꯛ ꯑꯗꯨꯝ ꯇꯧꯒꯦꯅꯦ ꯅꯪꯕꯣ"꯫ ꯐꯖꯕꯤꯅ "ꯑꯕꯣꯛ, ꯌꯦꯟꯗꯦꯝ ꯑꯁꯤꯕꯨ ꯏꯅꯦ ꯇꯥꯊꯣꯠꯅ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ"꯫ "ꯍꯩ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣꯅꯦ? ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯃꯨꯛ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯄꯣꯟꯇꯦꯅꯦ, ꯑꯕꯣꯛ ꯍꯦꯛꯇ ꯌꯣꯟꯒꯦꯁꯦ"꯫ "ꯑꯕꯣꯛ, ꯆꯠꯄꯕꯨ ꯉꯝꯒꯗ꯭ꯔꯣ? ꯑꯩ ꯑꯣꯏꯅ ꯌꯣꯜꯂꯨꯔꯣꯔꯥ"? ꯆꯥꯎꯕꯤꯅ "ꯑꯕꯣꯛ ꯑꯣꯏꯅꯅꯦ ꯆꯠꯀꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯁꯨꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨ ꯌꯦꯟꯗꯦꯝꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯜꯂꯤ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯁꯥꯗꯨ ꯏꯁꯣꯟꯅ ꯇꯥꯊꯣꯠꯄꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ "ꯏꯕꯦꯝꯃ ꯇꯥꯊꯣꯠ, ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯣ"? ꯇꯥꯊꯣꯠꯁꯨ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ "ꯑꯩꯃ, ꯏꯅꯦ, ꯀꯔꯤ ꯂꯩꯔꯕꯒꯦ"? "ꯇꯥꯊꯣꯠ, ꯏꯅꯦꯅꯅꯦ ꯌꯦꯟꯗꯦꯝ ꯈꯔ ꯄꯨꯔꯛꯏꯅꯦ, ꯅꯪꯅꯦ ꯌꯦꯟꯗꯦꯝꯁꯤꯡ ꯑꯁꯤ ꯂꯧꯍꯧꯗꯕ ꯌꯥꯔꯣꯏꯀꯣ"꯫ ꯇꯥꯊꯣꯠ ꯌꯥꯝꯅ ꯍꯩꯅꯗꯅ "ꯑꯁ, ꯑꯩ ꯌꯦꯟꯗꯦꯝꯒ ꯆꯥꯅꯤꯡꯗꯦꯗ"꯫ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ "ꯗꯥꯎꯒ ꯑꯇ ꯌꯥꯔꯔꯣꯏꯗꯕꯅꯤ ꯌꯥꯍꯧꯔꯛꯄꯁꯤꯗ"꯫ ꯆꯥꯎꯕꯤꯅ "ꯇꯥꯊꯣꯠ, ꯅꯪꯅ ꯌꯦꯟꯗꯦꯝ ꯑꯁꯤ ꯂꯧꯍꯧꯗ꯭ꯔꯕꯗꯤ
𝗬𝗵𝗶 ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯔꯥꯁꯨꯅꯦ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯑꯁ ꯏꯅꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯌꯦꯟꯗꯦꯝꯅꯦꯅ ꯏꯈꯨꯏ ꯍꯦꯛ ꯈꯨꯏꯔꯗꯅ ꯀꯅꯥꯗꯅꯣ ꯑꯃ ꯌꯣꯟꯕꯤꯔꯨꯔꯣ ꯁꯤꯒꯨꯝꯕꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯁꯦꯜ ꯄꯥꯏꯔꯨꯕꯅꯣ ꯈꯪꯗꯦ ꯑꯍꯜ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅꯗꯤ ꯇꯥꯊꯣꯠꯅ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯆꯈꯤꯕꯅꯤ ꯕꯦꯝꯃ ꯉꯁꯤꯇꯪꯗꯤ ꯂꯧꯕꯤꯌꯨꯅꯦ ꯅꯪꯕꯣ ꯇꯥꯊꯣꯠ ꯆꯥꯎꯅ ꯑꯣ ꯏꯅꯦ ꯀꯅꯥꯗꯅꯣ ꯑꯃꯗ ꯌꯣꯜꯂꯨꯔꯣ ꯍꯥꯏꯔꯦꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯁꯝꯕꯜ ꯑꯗꯣꯝꯗꯒꯤ ꯏꯅꯦ ꯆꯥꯎꯕꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯆꯥꯎꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯥꯃꯣ ꯏꯅꯦꯁꯦ ꯇꯥꯊꯣꯠꯇꯅꯦ ꯌꯦꯟꯗꯦꯝꯁꯤꯡ ꯑꯁꯦ ꯈꯔ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯧꯍꯧ ꯌꯥꯗ꯭ꯔꯦ ꯏꯁꯨ-ꯏꯕꯦꯟꯗꯤꯅꯦ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯃ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯣ ꯆꯥꯎꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯇꯥꯃꯣ ꯅꯨꯡꯉꯥꯏꯇꯅ ꯏꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯣ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯟꯊꯕ ꯇꯧꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯕꯤꯒꯤ ꯃꯐꯝꯗ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯏꯅꯦ ꯆꯦꯡꯅꯤ ꯍꯪꯒꯥꯝ ꯈꯔꯁꯨ ꯌꯥꯎꯕꯅꯤ ꯅꯁꯨ ꯅꯨꯄꯥꯅ ꯊꯥꯕꯅꯤ ꯃꯍꯥꯎ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯆꯥꯎꯕꯤꯅ ꯇꯥꯃꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯌꯥꯔꯅꯤꯅꯦ ꯅꯪꯕꯣ ꯏꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯏꯅꯦꯒꯤꯗꯤ ꯐꯖꯕꯤꯒ ꯏꯅꯦꯒꯇꯅꯤ ꯑꯩꯈꯣꯏꯅꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯂꯤꯕꯅꯤ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯃꯣꯅ ꯄꯤꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥꯃꯣ ꯅꯪꯒꯤ ꯅꯇꯦꯡꯁꯦ ꯏꯅꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯅꯪꯁꯨꯅꯦ ꯅꯣꯡꯃ ꯏꯅꯦ ꯍꯣꯏꯗ ꯀꯣꯏꯊꯣꯛꯂꯛꯎꯀꯣ ꯍꯣꯏꯅꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯕꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯕꯦꯝꯃ ꯐꯖꯕꯤ ꯇꯥꯔꯗꯨꯅ ꯑꯕꯣꯛ ꯂꯣꯏꯅ ꯂꯧꯍꯧꯔꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯂꯧꯍꯧꯕꯅꯣꯗ ꯂꯧꯍꯧ ꯍꯥꯏꯕꯒ ꯌꯥꯗꯦ ꯁꯦ ꯆꯦꯡꯅꯤ ꯅꯅꯦ ꯇꯥꯃꯣꯅ ꯄꯤꯔꯛꯄꯅꯤ ꯊꯣꯡꯗꯣꯛꯂꯨꯔ ꯆꯠꯂꯨ ꯑꯕꯣꯛ ꯏꯅꯦ ꯇꯥꯊꯣꯠꯁꯦ ꯃꯣꯏꯒ ꯊꯣꯡ ꯃꯥꯟꯅꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯃꯥꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯏꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯠꯂꯨ ꯆꯥꯛꯇꯣꯡ ꯊꯣꯡꯂꯨꯔꯣ ꯑꯕꯣꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯍꯣꯏ ꯕꯣꯛ ꯊꯣꯡꯂꯨꯔꯒꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯇꯥꯊꯣꯠ ꯖ꯭ꯋꯥꯔ ꯑꯗꯨ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯇꯥꯊꯣꯠ ꯊꯥꯖꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯁꯦꯜ ꯑꯗꯨꯝ ꯌꯥꯝ ꯄꯥꯏꯔꯒ ꯃꯌꯥꯝ ꯊꯥꯔꯒ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯃ ꯐꯪꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯏꯆꯦ ꯃꯧꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯅꯥꯄꯜꯅ ꯌꯣꯝꯂꯕꯤ ꯇꯥꯊꯣꯠ ꯑꯗꯨ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜ ꯃꯈꯩ ꯂꯣꯏꯅꯃꯛ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯊꯣꯠ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯧꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯍꯧꯔꯛꯂꯝꯃꯤ ꯖ꯭ꯋꯥꯔꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯀꯟꯕꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜꯊꯨꯝ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯌꯥꯎꯅ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯝꯃꯤ ꯇꯥꯊꯣꯠ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯥꯊꯣꯠꯅ ꯑꯁ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯍꯧꯖꯤꯛꯇꯤ ꯏꯈꯨꯠ ꯑꯁꯤꯗ ꯁꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯑꯁ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯇꯥꯃꯣꯗ ꯑꯃꯨꯛꯇ ꯍꯪꯂꯨꯁꯤꯔꯅꯦ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯉꯥꯏꯍꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯥꯊꯣꯠ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯝꯃꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯂꯥꯝꯕ ꯑꯗꯨꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯇꯥꯊꯣꯠ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯃꯥꯌꯦꯅ ꯈꯥꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯝꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯇꯥꯃꯣꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯥꯃꯣ ꯑꯣ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯇꯥꯃꯣ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯆꯦ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ ꯇꯥꯊꯣꯠ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯏꯀꯥꯏꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪꯒꯤ ꯆꯦꯡꯒ ꯂꯩꯕ꯭ꯔꯣ ꯏꯆꯦꯅꯦ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯂꯛꯀꯦ ꯈꯤꯇ ꯄꯤꯌꯨ ꯇꯥꯃꯣ ꯍꯥꯏꯔꯛꯂꯤꯕ ꯇꯥꯊꯣꯠꯀꯤ ꯋꯥꯗꯨꯗ ꯃꯥ ꯈꯖꯤꯛꯇꯤ ꯉꯛꯆꯥꯅꯔꯝꯃꯤ
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯨꯗ ꯍꯣꯏ ꯏꯆꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯃꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯦꯡ ꯈꯔ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨꯗ ꯍꯥꯞꯇꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯆꯦ ꯁꯤ ꯆꯦꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯥꯊꯣꯠ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯥꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅꯕ ꯆꯦꯡ ꯑꯃꯗꯤ ꯍꯦꯟꯁꯥꯡꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯃꯣꯗꯒꯤ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯅꯠꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯀꯌꯥꯗꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤꯗꯃꯛ ꯁꯦꯜ ꯄꯨꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯊꯣꯠ ꯃꯤꯒꯤ ꯁꯦꯜꯁꯤꯡꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯆꯦ ꯇꯥꯊꯣꯠ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯁꯦꯜ ꯑꯗꯣ ꯏꯆꯦꯕꯨ ꯊꯥꯖꯕꯗꯒꯤ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯏꯆꯦꯗꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏ ꯁꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯃꯥꯡꯍꯟꯈꯤꯕ꯭ꯔꯣ ꯖ꯭ꯋꯥꯔꯗ ꯂꯣꯏꯅ ꯄꯨꯊꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯧ ꯅꯍꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯪꯗꯦ ꯈꯪꯗꯦ ꯏꯆꯦ ꯑꯩꯗꯤꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥꯊꯣꯠꯅ ꯄꯤꯗ꯭ꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯏꯆꯦ ꯃꯥꯏ ꯄꯥꯜꯂꯤꯕ ꯑꯗꯣ ꯂꯩꯇꯦꯡꯒꯤꯗꯃꯛ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯁꯦꯜ ꯑꯗꯣ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧꯗ ꯇꯥꯛꯇꯨꯅ ꯋꯥꯔꯛꯍꯟꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯟꯅ ꯅꯨꯄꯤ ꯏꯆꯦ ꯇꯥꯊꯣꯠ ꯑꯁꯤꯕꯨ ꯃꯤꯒꯤ ꯁꯦꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯜꯂꯕꯖꯥꯠꯅꯣ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯊꯧꯕ ꯂꯥꯛꯂꯤꯕ ꯇꯥꯃꯣꯅ ꯅꯨꯄꯥ ꯇꯥꯕꯗꯪ ꯇꯧ ꯅꯪ ꯌꯥꯎꯔꯨꯅꯨꯀꯣ ꯑꯩꯗꯤ ꯃꯉꯣꯟꯗ ꯆꯦꯡꯒ ꯄꯤꯕꯁꯦ ꯄꯥꯝꯃꯨꯔꯕꯅꯤ ꯄꯤꯔꯣꯏꯒꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯉꯝꯗꯕ ꯅꯨꯄꯤ ꯐꯅ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯏꯇꯩꯃ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯍꯣꯏꯗ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯄ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯧ ꯃꯥꯅ ꯖ꯭ꯋꯥꯔꯒ ꯁꯥꯟꯅꯔꯗꯅ ꯆꯥꯎꯔꯦꯟꯅ ꯍꯩ ꯅꯨꯄꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯨꯡ ꯆꯪ ꯏꯆꯦ ꯑꯁꯤꯅꯅꯦ ꯑꯃꯨꯛ ꯇꯥꯈꯤꯕ ꯇꯥꯔꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯥꯊꯣꯠꯄꯨ ꯄꯣꯠ ꯂꯩꯈ꯭ꯔꯒ ꯁꯦꯜ ꯁꯤꯡꯂꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯆꯦ ꯇꯥꯊꯣꯠ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯇꯥꯊꯣꯠꯅ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯏꯆꯦ ꯉꯁꯤꯗꯤ ꯅꯅꯥꯎꯒꯤ ꯁꯦꯜ ꯑꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯗꯨꯀꯥꯟ ꯃꯆꯥꯁꯤꯃ ꯐꯝꯖꯔꯒ ꯑꯗꯨꯛ ꯍꯤꯡꯖꯕꯅꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯆꯠꯂꯣ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯏꯆꯦ ꯀꯣꯟꯅ ꯄꯤꯔꯛꯂꯒꯦ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯁꯤꯕꯣ ꯅꯃꯥꯏꯒꯗꯣ ꯀꯩꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯀꯔꯤꯅꯣ ꯃꯤ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯁꯦꯜꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯂꯩꯇ꯭ꯔꯦ ꯈꯪꯂꯗꯨꯗ ꯁꯨꯝ ꯊꯧꯔꯤꯗꯨꯕꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯅꯤ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯏꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯇꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯇꯧꯅꯤꯡꯕ ꯇꯧ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯇꯥꯊꯣꯠꯀꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯑꯩ ꯂꯥꯛꯑꯦꯅꯦ ꯅꯪꯕꯣ ꯃꯩꯒꯗꯣ ꯄꯨꯊꯣꯛꯂꯛꯎꯅꯦ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯍꯪꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯄꯥꯜ ꯑꯗꯨꯗ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩ ꯑꯗꯨꯕꯨ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯊꯣꯡꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯅꯦ ꯏꯁꯥꯒꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯅꯪ ꯆꯥꯛ ꯑꯗꯨ ꯊꯣꯡꯒꯠꯂꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯆꯦꯡꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯍꯣꯏ ꯅꯨꯄꯤ ꯅꯪꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯑꯩꯕꯨ ꯆꯥꯛ ꯑꯁꯦ ꯈꯪꯂꯥꯝ ꯂꯥꯝꯃꯤꯗ ꯇꯥꯊꯣꯠ ꯇꯧꯐꯝ ꯈꯪꯗ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯂꯐꯨ ꯑꯗꯨ ꯑꯃ ꯌꯥꯜꯂꯨꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯑꯗꯨꯗ ꯐꯨꯠꯂꯝꯃꯤ ꯑꯃꯨꯛ ꯐꯨꯠꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯂꯐꯨ ꯑꯗꯨ ꯎꯕꯗ ꯍꯥꯏ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ
ꯇꯥꯊꯣꯠ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯥꯎꯊꯣꯏꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯆꯦꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯀꯣꯠꯇꯁꯨ ꯐꯧ ꯑꯗꯨ ꯐꯅꯌꯥꯝꯗꯤ ꯊꯅꯝꯕꯅꯤ ꯃꯃꯥꯡ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯐꯔꯦꯁꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯎ ꯁꯦꯜꯒꯅꯦ ꯌꯦꯟꯅꯔꯛꯇ꯭ꯔꯦ ꯇꯥ ꯆꯥꯎꯕꯅ ꯍꯣꯔꯦꯟ ꯌꯦꯟꯅꯔꯁꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯝ ꯂꯧꯔꯛꯇ꯭ꯔꯕꯅꯤ ꯆꯦꯡ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈꯔ ꯋꯥꯜꯂꯨꯔꯒꯦ ꯇꯥꯊꯣꯠ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯈꯟ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧ ꯁꯦꯜꯁꯨ ꯈꯨꯠ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯆꯥꯎꯊꯣꯏ ꯉꯛꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯑꯗꯣ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯁꯦꯜ ꯅꯠꯇꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯅꯝꯂꯤꯕꯅꯤ ꯍꯥꯏꯌꯨ ꯅꯪ ꯁꯦꯜꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯇꯥꯊꯣꯠ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ ꯃꯈꯨꯠ ꯈꯨꯄꯥꯛ ꯑꯗꯨꯅ ꯇꯥꯊꯣꯠꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨꯃꯛꯇ ꯉꯥꯛꯄꯤꯌꯨ ꯃꯈꯣꯏ ꯇꯥꯆꯧ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯄꯨ ꯐꯨꯕ ꯍꯧꯔꯛꯏ ꯇꯥꯊꯣꯠ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ ꯎꯄꯥꯏꯁꯨ ꯂꯩꯇ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯆꯥꯎꯊꯣꯏ ꯇꯥꯊꯣꯠꯄꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯍꯦ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯦ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯁꯦꯜ ꯇꯥꯟꯒꯗꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯁꯤꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯇꯥꯊꯣꯠ ꯃꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯥ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯥꯊꯣꯠ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯔꯕ ꯃꯇꯨꯡ ꯃꯄꯨꯟ ꯁꯦꯝꯗꯨꯅ ꯊꯨꯃꯣꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯩ ꯇꯥꯊꯣꯠ ꯍꯦꯟꯁꯥꯡ ꯃꯄꯨꯟꯁꯤꯡ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯨꯃꯣꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯡꯀꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯕꯤꯂꯥꯅ ꯏꯆꯦ ꯇꯥꯊꯣꯠ ꯀꯩꯊꯦꯜ ꯆꯠꯇꯣꯏꯔꯣ ꯇꯥꯊꯣꯠ ꯀꯔꯤꯁꯨ ꯈꯜꯂꯨꯕꯗꯧꯗ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯍꯦꯟꯁꯥꯡꯁꯤꯡ ꯑꯁꯦ ꯈꯔ ꯌꯣꯜꯂꯨꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯐꯩꯌꯦ ꯐꯩꯌꯦ ꯌꯥꯝꯅ ꯁꯤꯜꯂꯛꯑꯣ ꯍꯣꯏ ꯁꯤꯜꯂꯛꯀꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯌꯧꯔꯦ ꯇꯥꯊꯣꯠ ꯀꯔꯣꯝꯗ ꯐꯝꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯍꯅꯨꯕꯤ ꯑꯃꯈꯛ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯥꯊꯣꯠ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯑꯩꯁꯨ ꯈꯤꯇ ꯐꯝꯒꯦ ꯌꯥꯕ꯭ꯔꯣ ꯑꯍꯜ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯌꯥꯏꯌꯦ ꯍꯦꯛꯇ ꯐꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯁꯥꯃꯨ ꯃꯥꯉꯛꯅ ꯍꯩ ꯅꯪꯕꯨ ꯉꯍꯥꯟ ꯑꯩꯉꯣꯟꯗ ꯂꯨꯄꯥ 5ꯒ ꯄꯤꯁꯤꯜꯂꯝꯕ ꯃꯧ ꯅꯍꯥ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯇꯥꯊꯣꯠ ꯏꯀꯥꯏꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯥꯅꯤ ꯏꯅꯦ ꯑꯩꯅꯦ ꯁꯥꯃꯨ ꯃꯥ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯅꯪꯕꯨ ꯄꯣꯠ ꯌꯣꯟꯕ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯣ ꯍꯥꯏꯒꯠꯈꯤꯕ ꯅꯉꯛ ꯑꯗꯨꯒ ꯏꯅꯦ ꯅꯥꯄꯜꯅ ꯆꯥꯛ ꯄꯨꯛ ꯊꯟꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ ꯏꯅꯦ ꯑꯗꯨꯅꯤꯗꯅ ꯁꯦ ꯂꯨꯄꯥ 2ꯁꯤ ꯂꯧꯁꯤꯜꯂꯨ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯍꯟꯈꯤꯕꯗꯅꯦ ꯅꯄꯨꯔꯣꯏꯕꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯃ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯨꯄꯥ 2ꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯥꯊꯣꯠꯇ ꯄꯤꯔꯛꯂꯝꯃꯤ ꯇꯥꯊꯣꯠꯁꯨ ꯅꯣꯛꯇꯨꯅ ꯏꯅꯦ ꯁꯤꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ